Jasmine gado phagi dagi nungtigi wari sanaba haudrami fonda. Ado dada, nangbu exam do dom nungairamba natro? Nungairami. Aina haibadine phajana dum iramba natro haiba. Dada sade. Hoi ne. Ado, I am sorry bani nangonda. Jasmine ngakna. Karigino dada. Aina salamdaida amuktang unasi khanbani. Nang napangan kita ba natro? Saurano pharak takibagini dudi. Adu nante se wisu mata bibirakte hoi mai hairakte amatte sukarimbo. Ha, kaim hairakte bida adum leiba ngamleba nangdi. Dada Prem du kumlakte Jasmine na sorry ro dada. Saudi yare. Jasmine na adumai tawno ba nupa na budumai sawaladi kamay tawne. Prem na mana ga sumsila ine he. Dada se yam nungsi di. Hoida yare kadar no mutawar no. Kadar na ti dada kainom hange ne. Hango. Dapai komba do Arnabu yam khanjaba male magi mawong do. Mana Arnabu de yam nukhisabane. Ado aina phongdokpirage haisu mana yadrise tawrise. Luine dede. Mabani gi matingsu ibani na pangbiba amuk tabani dana. Hoi pangbisi dada. Pare ai thamage office atoini. Hoi sir. Adu mingkau do kauno haiba. Adudi kai ko haino. Yare kauning jaga to thame nungsibi ado ai horen lau laktoini ko. Hoi lao. Asumna phone thamna kre anidu Jasmine su chak thongonaba chakhum changkre. Cheng sidi chara phadau mandre tawriste. Ekhoi ma du kadai da muchat khachano. Jasmine du adu hairega chak amuk thongba hokre. Prem su office toigi loisilaga tholakpada mamana kaure. Ke thabina Chatara broibunga. Hoi ima. Pare chakti. Chararoi gi daima. Kaino ne he nang boren sakala mo oidro. Hoi lamakani. Ado ai chalukige thengeba. Pare ningthina salo koibunga. Hoi ima. Nakal amaromdana Rosie ga Sonia ga su harau shopping chatminari. Bazar hek yaupaga anidu pochai lainaba yengba hore. Sonia na Ima adagi frog se leiruse. Rosie na Hoi ne lao nang yengoso ai counter sida leiramage. Pung ani taba aduwaida Prem du Jasmine hoida lai. Prem na Loisindriba. Kai chatuna dada. Ihe ai nanga sai kai haigige sasat loisilo koi ba chatoini. As yaroi dada thabak yame ima su leite. Nang aina haiba si yadre ai saurage dudia. As adumai dawno ba dada parese ai loisilo khige ko. Aduni dada thame. Jasmine do ngahak leiraga thoglai nahan khaiga sumanade Jasmine do ngasina amuk hena phajai gaw nama setlaga thoglai Prem do mamit kuptana yengli. Jasmine do karma nakta lai yam kuirege dada. Prem manglamba wakhal du hongdoklaga haire. Kuire sinanga natro. Ado kai chatoino ba. Tumina dum tong surprise pidoini. Prem na Jasmine bu puraga sanagaithel tamna lambi da lai. Dada gari tamna thawo ai tahawradi kanagi mangjabano. Prem gari masanati sise ai bu kana thawkhrwa haisibo. Tahawdana bane kana yalaga to. Na wagi do ningsingiro. Kawine dada ado sanagaithel natradi yadraboy bani gisibo. Nang bu charurabo itu se salam khiroina pubige tawbani. Chachaning tem taidi. Aidina Loktak ti hitongaga yam chatning haba.
Sum thꯧꯔꯒ lakpada sana kaithel park yaure. Prem gari du mafam saba yenglaga khamlami aduga moi ani chachatuna wari sanari. Mafam se kamai tauge? Si mafam siro nangna phajai na haise. Film da bet naga heroine phara purak fam do adu he male. Hayeng khaidi na sidaga pubira nom taibo. Sinu piside phajana ngaure na. Jasmine makhatara e adu sarupudi na Loktak te hi holaga thambal ka to yam hikningai di. Oh, halasira du dia la ocharase. Asi haiduna Jasmine gi makhutu paiduna jingge tawe. Aima ngai khu nang so nupa ta dongna sakon khre thongna la abani ne ngak pham khi se ba tu adagi phan thari se asida ngak tang pham lu silao makhoi ani du ngak pham la gawari sanari premna nungshibe kai hage da e kai khu khum na du dia nungshima la hai ba ado nang se yam phajai se kai hino e da na ngaur ba hoine ngaure nangonda ngauri ngasidi nang se skimati yam phajai is dada se diba kai dorage ase nakhuto piro nan bi kese romance ka ti mai tari ne adubudi nang nupani kaino Jasmine du wa makha takhidre ani du michana khre somdasu paikhomba halaktuna mapa amadi mamaga wari sanari siam ke sorna nupa masa nangbu namaga igana haudokiba wafam dubu kari khalabage paikhomba na baba nacha su gyalo na ta sei aisu na maudu puslangana ba kana khalibani khanbada nati yaroi koi bungo marsidana amuk tangai bikho se moiba nati bungo na hawai sida leiramba nupi masa dubro nangna harisbo adudum ima oiba pamin he ima dia paikhomba du momon tawe e aikoi ma sidia paikhomba du hawatlaga magika da sangkhi marsidana maduda ikai bahongati ko imagi bungo siam ke sorsu mating pangsilai hai gumdana mama madugi nupi masado ing tabladana masak supanadi phajabani ko mado matai manaudu hauna mukdang nokminai arnasu manau nupi ga langlaiba thoglai dukan mapuduga wari sanari dukan mapuduna arna napabung dubu kamai kamai taurige kaka sumlairi masa ngamde ka haina bataine kari oina ngamdribano napabo lo khara tawbanida haujipudi khara phari kaka napado mabuk mapaw phokhrabani kaka pisa sida leire lobiro pot leiba loirega mayumda adum halakle arna jan chak loirabo nangba chiche ensang tangaire phare phare ensang do iche loisin birage adudi chiche tanjaduda danaras sanga e danarasna chak loirabaro thoibe arna ensang se sok toksil aga loire pabung o phare phare khara thuro ipasu jagoi tamba amuk jatoini oi pabung kuire roye danarasu chak saba toklaga konungda pung tamba amuk jetle nabani ne phajana leiramuko ipa khara thengkani arna amadi arti hoi pabung anita su kaithel da kai kaino leiri kaithel dagi nupi amana laknara e nawada uda kuirine huranbada anita na mado aiga mari lena diye lena dragasu iwa oisiragitana anita wa makhata de sauraga halai miwa yam ngangnai lamdamse yam hainaroi dawri aidi anita isau langlaga leirambadudha max na ima kaidorage kaisu tawdida nangna mu kadai da noi bunga ima lairi khara wairuge rozer hoidike
Thengna halakanu ko ibungo. Hoi ma. Numidangdo Arna mapaga TV yengminarami. Tanjaduda Jasmine call tawsilai. Exam thasi haibagi mawongni magido. Arnadu phone paikhatlaga magi kada changlai. Kari leirage Jasmine. Ibani so exam khara try tawse. Nangbu kari khalige. Khangdi na tawduse. Try tawsinbadi yabani. Hoine. Adum thasinse kaino. Adugi boduk laibadu ba. Yengase. Asumna phone thamnakre. Chalambasu nupi ama chelaga nupi do hatok pirami. Chalambana yamjeningadine adune. Phari husikti. Ijatsulure dana nange. Chalamba phone do lauthoklaga nupi ama da mu call tawre. Hello, baby. Nupi duna lakhiroidro tamo. Ladabane thamo yare. Khara thubiro tamo. Hoi hoi. Asumna nupi do phone thamkhre. Ngahak leiraga Chalambadu room number 009 da lai Hotel Presidency dani. Chalambana yam waraba nungsibe. Kaubirakanu chok. Tamola aside. Aduk yam kuiridubo kaihino. Yada tawrini adunane. Konbirakanu chok. Haima. May muthalagi ko adude. Tamo, nang yang waksina ibo. Tumina tumo, ay di nang sa nungsi. Asing bayro tama. Sing ready kayo no, se, tumo se. May mutala se adude. Chalamba na may dumuthat kre. Max to, you full da ngauraga halakpagi mamana chayri. Anita na, kayo ni bunga, tawra istia. Ima, ay sining, ayam pende. Kanana kay hari iba no, ichada. Ima, yare, wama katabira no. Ayang wari ma. Max, hairi, imong lom da changkre. Anita, pakukpay do na lehawi. Nakal amarom da na, pagkumbado, arnagi wakal da sagatli. Ay nakamay na, fongdoy no. As, ay fongdoy da, ay ngamoy ba, ay tal. Pagkumba, tabal da mo yengli. Wakal amukhan, thabal mata bu yenglaga magi wahangi pakhum lakpagumna ngaizari. Somdana, Prem amadi Jasmine phone the worry sanari. Prem na, tumdribo. Jasmine, tumdriye. Kaidangway chensi haino. As, yam thuman da. Khara leiradi imana imo pa me hairani. Ngai khoda. Dada, ay thabak amta tawrakige. Pare, nang adum tawra layro ko. Pare, tumzero, waramani. Good night. Arnadu, tumbayaramde, wakal da tawringay, manaw nupi Artina, kaurai. Chicha, tumdribo. Ay ma, kaya ngang nusibo. Chicha, nang nupaga kuirabo. Kuidita, tumothingi. Chicha. RTD tumkhre Arnadi thabal mangal du yenglaga nungain khiba khanghaude paikhom bagi wakhalda